Ngasi nungtil phongkiba tongan-tonganba pause kharagi collection miyamda khudol tamjage Bishnupur Police Commando na Thamnapokpidagi football player ama pharaga pukhibdagi Tiddim Lambi Thingure haiba wafam nungtil pause gi chipong ama oiriba kangla paudagi lokhotjadaga thamjage ngasi ayu anganba pung mangarom taba matamda gypsy ama amasong angauba machugi car amada lakiba Bishnupur Police Commando gi kangbusingna Thamnapokpi 1 number 4 Advanced Intermediate Public School Lairakta laiba football player ama Phaduna Pukhibdagi Thamnapokpida khushaunaraba miyamna Tiddim Lambi Thingure adubu Bishnupur SP ga wari sanaraba matung Comando na phakiba miyoi adu condition amata yaudana thadorakpadagi lambi thingbagi khongjang adu handokkhre Bishnupur District Police Commando na Phaduna pururaba miyoi adugi mamingna Moirangthem Chinglemba LS Kalu sahi kunga nipan apokpa lengak kawi ngasi ayuk Comando gi kangbuna miyoi ase mayumdagi Phaduna pukhibdagi Thamnapokpigi khushaunaraba nupising amasong nupa kayana lambida tholaktuna Tiddim Lambi thingbagi khongjang sangsenkhi loinana Comando na phakiba Moirangthem Chinglemba condition amata yaudana thadorakadabani haina dabi tawkhi Lambi Tingbagi Khongjang Sangsinkiba Miyosing adugi Makaidagi Phongdorakibada Police na Phaduna Pukhiba Moirangthem Chinglemba asi football player ama oibagi matakta NGO gi office amagi gari thauduna imung manung puriba misangni mahak phakiba asi maram sade mahakpu athubada condition yaudana thadoraktrabadi hena kanba khongjang kaya sangsingani haina phongdokhi amaromda Lambi Tingbagi Khongjang asina maram oiraga ngase tongan ba lalolupsingna black day haina laukthoktuna kaukiba general strike total shutdown manungda ana ek dharma karama amasong essential service ki oinati komthokani haijarabasu sauna akaibe piki miyamgi khongjang aduna maram oiraga Moirang police ki ose mafam aduda laktuna ban tawriba miyoi singa wari sanakhi loinana makhoi kharabu miyam aduki mihut oina khangalaga Bishnupur SP gi office ta puduna wari sanakhi loinana wari sanaki ba aduda nakal aniki marakta wakhal taminabadagi Tiddim Lambi da chattaramba lambi tingbagi khongjang adu handokhi loinana Comando na Phaduna pukhiba Moirangthem Chinglembasu condition amata yaudana thadorokhi hairi Pause Simaki Makatana Manipur Rajbari Tugaikibada Chenabaseng Matik Saba Dandi Piu Haina MECS na Luchingduna Silongta Akan Bakongjang Sangsenkre Manipur Royal Legacy Amasong Political Heritage ki Ahing Bakudam Ama Oiriba Silong ki Red Land Boise Road Ladiba Itiasik Oiraba Manipur Rajbari Singkup Sana Tugaikibagi Thong Adubu Yaningdaba Pongdoktuna Amasong Maduda Chenaribasengi Matakta Matik Saba Dandi Pi Gadabani haina ngase ayuk Manipuri Adults Consortium Silong NECS na luchingduna akan mamaongda protest athakre protesters sing aduna Manipur ityasik oiraba Manipur Rajbari tugaikibagi matangda mari leinaba singi makaidagi miyamda chapsana khangangadabani masida chenari ba daite leiba miyoi sing adu fix tawgadabani Rajbari asigi full scale replica ama athubada sagadabani haina akan badabi tawki khongjang asiga mari Lenana Manipur Adults Consortium Silong ki convener Munis Sinhana Pongdokibada PDA gi Makaidagi Pangthok liba Tabak Thorom Singh ase Manipur gi Higher Authority gi order matung ina Sathaki bani hairabasu Manipur Rajbari Tugaikibagi Tabak asida Manipur Sarkar gi Art and Culture Department amasong PDA Aniasi Punna Chaminaba Oibana Hairiba Thong asida Department Animak Haktengnana Senaribani Rajbari asibu Tugaibagi Tabak Satakiba Mystery Singh adudi Mathak Thongba Singhi order matung ina Satakiba Oibana Makoigi Mara Laite Manipur Rajbari Tugaikibagi Tabak Thong Singh asida Chenariba Kangbu Singh adu PDA gi official bu oigera caretaker bu oigera Silongta laiba Manipur Rajbabanta Changbaya loidabani Rajbari asi Tugaikrabasu Maduda Sizinaramba U Amasong Upakharadi Hauziksu Phana Leibana Makoi Singh adusu Amugana Sizinagadabani Manipur Rajbari asi Hana Leiramba Pibam Adumaktada Masibu Tugaibada Lehauriba Material Singh adu Sizinaduna Sagadabani Zonal Director Kar North East ICC Argi Tausupuriba NECS ki convener and Munisna Makatana Haikibada Silong Manipuri Babana se Tugaitringa ki
mamangta Imphal da laktuna masi tawdanaba Manipur gi governor da aiba chirolama pisinduna taksilamba laiki loinana Silong te ladiba expert chinga loinana Silong te ladiba Rajbari ase ningthina semjin chajinaba su taksin kibani PDA gi secretary amasung commissioner yauna art and culture gi secretary Gyan Prakash ka su ma ki office ta unaduna Rajbari ase Manipur gi इतिहास की यामना मरु ओइबा मफम अमा ओइबना मसीबु थुगाइबा तौबिगनु निंगथीना सेमजिन सजिन बियु हाइना तक्सिलमखिबनी हाइरिबा बंगलो असे मतम अमदा चुराचान महाराष्ट्रना लेरमखिबा अदुगा इंडिया गवर्नमेंट की म्यूटसिंग अमसोंग मणिपुर की महाराष्ट्र का एग्रीमेंट साइन तौनखिबा यामना ऐतिहासिक ओइरबा मफम अमनी मरमदुना मफम असे अमुक अन्न हानगी फिबमदा सेमजिनद्रिबा फावबा मखल मखा कयागी खोंजंग संसिनखिगनी हाइरि मखा जतरकपदा नुंथिल पाउसे की चिपोंग अमा ओइरिबा वेल कतीदगी लखोटचरगा थमजगे येलौ यु योखटपगी मिंगदा मपानदगी सुंगलगा मणिपुरदा पुसिलकनाबा थौरांग तौरे अक्टोबर 10 फावबदा यु सुंगबा योनबगी एप्लीकेशन पिसिलकनाबा खंगनख्रे मणिपुरदा नाट लाइनिंग लाइसोन का मरी लेनना खुलसिंगदा सुंगलिबा युसिंग लीगलाइज तौबा अमासोंग स्टेट असिगी सोकथरकलाबा इकोनॉमी असिगी फिबम फगदनबा ngamnaba yu sungba amasong yu yonbagi athingba lauthokraba tungda aikoi punamakna khanaramba wakhalon adugi wangmada mapalamdagi manipur tharaga semsaraba yu pusilaknaba thabak lengakna paikhalakpa hore hiramasigi matangda manipur lengaki commissioner excise na october 3 ta thokiba notification namagi matungina lebak asigi tongan tongan ba mapamda leiba distillery manufacturer distributor company farmer na chingbana indian made foreign liquor rum wine amadi beer na chingba manipur da yonabagi damak October 10 gi nungthil pung mari phawbada application form pisilakpa yagani haidi lampel balta leiba manipur lengaki commissioner of excise ki office ta menchilaba form pisilakadabani haina su notification aduda palli haukiba september mari da manipur lengakna thokiba gadget notification amagi matung ina indian made foreign liquor gi mamal amasong puthok pusin tawbugi matangda mayek sengba wafam kaya phongdokli bonded ki oina case ama puthok pusin bagi mamal lupa chamani wholesale gi oina lupa nifu amasong retailer gi oina lupa tarani hairi handling charge oina bonded ki oina lupa manga wholesale gi lupa manga retail gi lupa manga ni manipur gi mapanda leiba distillery manufacturer distributor bottler company farmers singna matau taba document singa loina menchilaba form a adu demand draft ka loina excise ta pisilakadabani form pisin matamda processing fee oina lupa lising manga pigadabani registration amasong renewal fee na lupa lakh mangani registration fee adu senba chahi asigi march kuntraga mathoi dagi hauraga kumja 2026 ke march kuntraga mathoi phawbagini Kanagumbana tongan tongan ba brand amasong label ki yu yoning labadi tongan tongan ba application form pisilakadabani haidi